अहानबदा ngasi मरुओइबा पाउ Manipur University की इरांग अमुक हौख्रे डिपार्टमेंट सिंह थोंगलोन सिंख्रे स्टेट असिदा इसिंग अवार्ड पलेरिबा सि कोकनना बात लेंगाकना स्टेट लेवल कमिटी अमदि डिस्ट्रिक्ट लेवल कोऑर्डिनेशन कमिटी सेमख्रे अमदि लाइनिंग की चनबिग लोइनना मेरा चावरेन हौबगी थोरम पांगथोख्रे खरुमजरे ISTV पाउ मियंग ताबिरिबा समुतराम नोकचरे हौजिमा पुंगैबा पाउ फाजिन खिबा ओजा अमदि महिरोइ सिंह थादो हाइना महिरोइ लुप तरुकना दावी तौदुना ngasi मणिपुर यूनिवर्सिटी की प्रो वाइस चांसलर प्रोफेसर युगेंद्रोना तक्षिनबा लाकपदा पुलिस का मुकनब थोखरे पुलिसना महिरोइ सिंह अदु लाक्षिननबा होनबदा मोक बॉम्ब फाव सजिनके खोंजंग संगसिनबा यावबनी हाइबा महिरोइ निपान पुलिसना पिकअप तौखरे मखा ताना पामदबा थोदोक थोक्तनबा पुलिसना अकनबा मवोंगदा यूनिवर्सिटी मनुंगदा सेक्शन थौरांग लखोटख्रे थौदोसिगी मतंगदा मणिपुर यूनिवर्सिटी दा हौजिक ओइरिबा फिबम सिंह कवरेज पीडीबी अखोइगी वीडियो जर्नलिस्ट बेबिताना पिरकपा रिपोर्ट सिटीगी मतंगदा फाजिन खिबा ओजा अमदी छात्र थादोरउ हाइदुना प्रोफेसर जुगिंद्रो उनबा लाकपदा ngasi छात्र अमसुंग पुलिसिंगा मुकनबा थोखरे मोबोम अमदी टियर गैस क्या कापतुना छात्र सिंहबु तानखी अमदी फाबा फाव ग्याउखी हौजी की ओइनदी हौजी खोइना लैबा असि बॉयज हॉस्टल नंबर 4 नि हौजी की ओइना लैबा मिसिंग हॉस्टल असिदा लैबा मिसिंग असि वेरिफिकेशन तौदुना मुन्न खंगदोकनबगी दमकता हौजी की ओइना निमित चाम हेना खोंजंग संगसिनदुना लागलबा असिदा गवर्नमेंट मतम लौदुना लैथोकपा यानिंगदे फाजिनखिबा ओजा सिंह अमदि महिरोइ सिंह खुदकता थादोकदबनी हाइना यूनिवर्सिटी की तोंगान तोंगान बा डिपार्टमेंट सिंह थोंगलोन ख्रे महिरोइ अमदि ओजा सिंह दा पालिबा FIR हंदोक्तुना कंडीशन यावदना थादोक्त्रिबा फावबा डिपार्टमेंट सिंह थिंगबगी खोंजंग चथगनी हाइरे किबो ओजा सिंह छात्र सिंह थादोरक्ट्रिपो खोइ छात्र अमता एग्जाम थाजरोय नॉर्मल सि पुरक्ट्रिपो एमयू दा छात्र अमता खोइ क्लास टू कचरोय दुगा एग्जाम दु थाजरोय ओजा सिंह सस्पेंड थंबिग्रे ओजा सिंह यावतन छात्र खोइ कमाय लेक्तम हाइबनो अखोइ नंगा छि चंगसिलिबो खोंजंग असि हनबा लेदना चंगसिन खिगनी ngasi अखोइगी मणिपुरी डिपार्टमेंट असि सु फाजिन खिबो ओजा सिंह अमदि छात्र सिंह थादोक्ट्रि फावबदि मतम कक्तना थिंजिनजरे हाबिसे अखोइ ngasi मणिपुरी डिपार्टमेंट की महिरोइ सिंह पुनोना खनरगा ngasi दगी होना अखोइगी मणिपुरी डिपार्टमेंट से थिंजिनजरे खोइगी फाजिन खिबोजा सिंह अमदी छात्र सिंह कंडीशन अमता यावदना अथुबा मतमदा थादोकपिरओ अथुबा मतमदा नॉर्मल सी म पुबिरक्तुना यूनिवर्सिटी असिदा लैरिबा छात्र सिंह असे तुंगी युम्बिरियल ngakतनी हाइबसी कौथोक्तना फबा नॉर्मल सी ओइबा क्लास अमा चथालसे हाइबसी थमजक मणिपुर यूनिवर्सिटी की वाथोक की मतंगदा नॉर्थ ईस्ट स्टूडेंट्स ऑर्गेनाइजेशन की मिहुत कुन मंगाना साबा टीम अमना होम मिनिस्टर राजनाथ सिंह उनख्रे ngasi unakiba aduda MSU की प्रेसिडेंट मंजित सरंगथेम नेसो की जनरल सेक्रेटरी ओरिबा प्रकाश सुसरुक याके नेसो की माइकेदगी अवांग नोंपोक पुंबदा आइन काइना संगलकलिबा मितोप सिंगदगी कन्ननबा वाफम पुकटखे मणिपुर यूनिवर्सिटी की इशू की मतंगदा अथुब मतमदा मरालेबा सिंह चेराक पिदुना यूनिवर्सिटी असिकन गदबने मणिपुर की बॉर्डर पिलर मरफुमाथोइदा लम मांगबगी इशू असिसु पुकटखे मणिपुर यूनिवर्सिटी की इशू असि अथुब मतमदा लोइसिनगनी हाइबगी थाजब पिरखे हिरामसिदा अखोइगी दिल्ली पाउमी रोजेस की रिपोर्ट मजिद मरोइना अखोइ होम मिनिस्टर को उनबा मतमदा करी करी वाफम थंगिबा अदुगा मकोइना करी करी हाइब मतंग खिदा हाइबि मॉडल प्लान नंबर 81 इंडो म्यांमार की चौबा की मणिपुर की लैंड की 3 किलोमीटर है ना क्रॉस तो की सुंबा नागयाम एक टिम ऑफ खमे दो लेना कोई म्यूजिक मणिपुर यूनिवर्सिटी के चौबा क्राइसिस हम कइबा more than 137 in अखोइगी पैरालाइज तो कांदा मणिपुर यूनिवर्सिटीज दा कोई नॉर्मल सिंगो को पंगमदना ऑन टू ऑन थुदु क्याम खक सांग सिना अखोइगी चथरक पगी परिंग सिना अखोइगी महिरो तुनाइन दा अखोइगी मेंटली डिसऑर्डर ओइबा चाबा फिरेमो खकुसी संजय गवर्नमेंट सेंट्रल यूनिवर्सिटी मोन लेबसी यूनिवर्सिटी एक्ट 2005 के मतंग नसी
chap chana koi implement dor kan da athu badam da koi solution program ba su gi mekedi ga hizab tai ni so gi ado home minister kai habi re koi su dialogue dor kan da losin na ba hizab tai koi athu badam da nang habi okum dum home minister sai kamya si media ri thong da asu su da thong ngasi Manipur University campus da police na khongjong changsin khiba mairoi singda tamthina chathakhiba thawong muta amasung musana kana yaning da phungdukre phajin khiba mairoi tarahumdoi condition amata yaudana kudakta thadokadabani university da hojik laidiba charangnaba si athuba matamda mari lainaba authority na loishingadabani hade Chairaga sida university asigi computer science department ki research scholar y loising khomba khumana Professor Yugendro gi mathakta public authority lana sijinabagi damak FIR chananaba Singjame police station gi oshida ngasi wakat kre hade Manipur University gi hojik oirekli ba phiba masiki matangda mairoi lup tarukna mari lainaba authority da charter of demand manga tawrakle Hiramasigi matangda MSU headquarter da paugi mifam ama pangthokre paugi mifam adu da MSU MSF Desam KSA Suk amadi AMS hariba lup taruk asigi convener ngarian ba milanna paumi singda haukiba me tang kuntra dagi jangsilakhiba khongjang asigi sarukam oina tongan ba khongjang kaya yauna mairoi lup taruk asina Manipur ban phawba tawduna Manipur University gi BCAP pande gi mathakta khongjang kaya chathakre ngasi su university manungda mahiroi kayana mahitama phangalu amadi fajin kiba mahiroi amadi oja sing thado haiba khongjang changsin ke khongjang adu da Manipur police na tawroidaba thabak kaya tawduna mahiroi 38 fajin ke ngasi phawbada Manipur University gi ihauda punna khongjang loi 58 fajin kre mahiroi lup taruki maikei dagi mioi anina saba inquiry committee nimit 10 gi manungda loshinduna madugi phanglakpa report puthokadabani inquiry manungda Professor Yugendro amadi Professor Shamkishore bu pham pahendaba inquiry loiraduna normalcy oirakpada hariba famsing asi regular oina hapkadabani Manipur University gi campus manungda makhal amatagi armed forcing lehendaba mari leinaba authority na miyambu lan uhannaba Professor Yugendro na thangat khiba FIR adugi mathakta Professor Yugendro bu action logadabani haina phongdukhe Two-man independent inquiry committee amana Professor AP Pandegi mathakta inquiry chathariba si numit tarani manungda thidok people loibiduna madugi marik chumba asengba report adu pirakanda akhogi AP Pandegi maral adu piraga AP Pande se Manipur University gi vice chancellor oibadigi tokna nabagi lambi du yakpiba inquiry tawringai manungda Professor Yugendro pro vice chancellor aduga VC in charge amadi Professor Sam Kishore registrar in charge pham pahendaba inquiry loraba matungda tha ahumgi manungda Manipur University gi statutory posting regular oina hapa Manipur University campus ta makhal amatagi armed forces sing lehendaba mari leinaba authority na niyam lana Professor Yugendro na thangat liba FIR sina maram orakanda oza mayam mama mahiroi lupsing lusing mayam mama da khogi panic situation ma lehalise masi sigi chap chaba action lobi gadabani haba sigi dimana si phangdru phawba khoi makhal makhagi khongjang singsang hinanaba mahiroi lup tawki khoi sem saba punama du khoi leijai haba phomji miyam na State asida isinge award palai basi kokanana balengak na state level committee amadi district level coordination committee semkre state level committee gi chairman na lengak ki chief secretary khankre member secretary da minor irrigation gi commissioner amadi atai member mapan adudi kadagi additional chief secretary horticulture gi principal secretary PSED gi secretary horticulture gi director agriculture gi director PSED WRD amadi MI department ki chief engineer sing amadi kadagi additional chief engineer ni committee asina hojik thengnari ba ising gi award palai riba asigi problem ase short term amadi long term da kokonana ba yengshin gani lofam kaya ising phangdabana maram oiduna sokhalaba lofam sing yengshin baga loinana khudaki oiba ising phanganana ba thabak thoram sing paikhat kani hare amarom da district level coordination committee gi oina mari lainaba deputy commissioner singna chairman oigani member secretary da WRD gi mari lainaba executive engineer amadi atai atopa member taruk aduna agriculture horticulture kada PSED minor irrigation amadi mari lainaba sub divisional officer singna oigani hare committee asina ising phangdabana sokhalaba lobuk singi phibam yengsingani amadi khudaki oina paikhat payaba thabak sing paikhatnaba honagani hare Tampaki district singi manung chana leiriba RLI scheme ayamba ising phangan bangamle nimit kharani gi manung da RLI pumnamak mapung phana mathau tawduna lofam singda ising phangan bangamlagani haina department asigi chief engineer S Brajendra na phongdukre
ngasi Bisnupur district ki manung chana laiba RLI scheme sing yangsinbagi khongchat amada chief engineer na wafum asi phongdokhibani ngasi ki khongchat aduna Saiton Salan Konjil Sagolpat Kumbi Wangu Ithai yauna scheme sing asigi phibam sing yangsin ke scheme sing ayambana ising sing khatuna lofam sing da mapung phana ising piramba thengna ke Indian yadaba mafam sing kudakta samjinana bakangan ke Kumbi tera khada ising watpana lomi sing nami paiba forum badu department na matam sana ising pibi badagi lofam sing low lok la roidra haibagi awaba leiramba adu kokle haina chongtham gyaneshwar koba lomi amana phongdokle Ziki ikang sida mai department am sung akhoi MLA tanarga tarakoi sing sida hoji phawuda lopari taramari manga chingre matung sida award pa lop singani ena department na haibagi dangta akhoi yamna nungaina wakhan nungaina akhoi si phau salani daram nungam lairiba phawsing yam salani habagi nungai jabdo akhoi de leijai numi taruk ni tare ni muk chingaga de akhoi lopari kuntramari manga si phajana chingani habagi thajab lai Civil Engineer S. Brozendrana Hauzik Tampaki District Ayambada Lofam Singh ising watpagi thengnariba kudung sadaba hanta hananaba department na RLI scheme sing mathau mapung phana tawhanba hore ahenba manpower sajinaduna atenba matamda ising mapung phana yawhanaba honare nimit kharani gi matungda ising phanganba ngamnanaba honari haike Impal West around 20 ki maya da khoi adum ising singam gane na rum khale low kano je RLI station je samai to na thobal da su trauma kundi adum hoju function dawri adagi Impal West adagi thobal se district mari se Impal kitang shotha ba se Impal East se masi kitang problem khar leba adu bu akhoi angam bi thak da akhoi honari lomi sing pen na ba adu mugi hek di malak ko khudi makoi na obe tawraga dum makoi pen Ikangna lomi sing awaba tahaliba sidagi kallu haiba davida All Manipur Progressive Farmer Association na kaisampa lemazam lekai community hall da wakanifam chatakre wakanifam adu da ikangna sokalaba low singi compensation piu lomi singda kisan credit card phangalu lomi singi akaknaba policy semu haibana chingba cherol kaya sijina ke Sarug Yakiba Association ki President L. Dhanana Lomi Singh Ha Kar Launa Awabagi Pibam Mayopna Riba Sida Marilena Basingna Atubada Miyeng Changbiu Haike Thokpasina maram moiduna hauzik leiriba ibam sida lawsing asi akoi satpa ngamdaba amadi satiba sisu akoi mahi sabagi ibamda leitaba mahi sangoidaba maram aduna akoi lomi singna awaba tejinga nangliba ase akoi haujikongi stage sida state government amadi lomi da mari leinariba akoi department singna haujikokta akhanaba yeng yabidaba asi akoi Manipur ki lomi singi oinati yamna laibak thigani Manipur da ikang thokpadagi lofam kaya da law satabadagi lomi singna kudong sadaba kaya mayopna riba si koknanaba lengakna lomi singda ising singnaba pampiragani haina lauthokibaga mari leinana ngasi Agriculture Department ki Director PS Rajendrana Imphal East District ki Saijang Local haina khangnaba low hectare chaniyangkhaimuk ikang thokpadagi Kudong sadaba mayopna riba asidagi khara makai koknanaba ising singnaba pam amamam farmer singda department yenthokre Agriculture Director PS Rajendrana Phongdorakpada Imphal East District ki manungda leiba hectare lising 13 chani kunthra taruk ikang thokpana lomi singda kudong sadaba mayopna hale haiba department na khangbangamle hectare lising 10 mukti hena kudong sadaba mayopna riba lofam singni haibasu department na khangle lengangna hojik ising singnaba pam kunthra athubagi oina Manipur ge tongan ba district singda leiba ikangna sokalaba mafam singda pam singasi athuba matamda yenthulagani pam singasi department na farmer club singi kuthangda piraga lomi singna pam singasi sijinaba loiraba matungda department na lokhatlaga tungda thorakpa ising ichau amadi ikang thorakpa matamda sijinanaba department ta thamgani haina phongdukhe Thengdana July 31 sida lingba kun si tawbiho adu loina matungda si matungda tarakpa any consequence any majigi hattaba fall wadasu tin tabai khangge singwa be khangne majigi policy khoi gamlai circle lariba khoi EOA or subdivision ga jo office lariba si de paw bi re kanda si yari ga thon dana bi jamta khoi matam matung hoiba awareness program development paikhan liba scheme mayam ji kana bi go bi re kanda adigi any stage putting ge khoi ge sta awang mai ga mayam phong de mata khoi matam gi awareness program pizage aduga darkar la bi kuchi su e ga department ni khoi
Ngarang Guwahati gi SBI da Dara branch ki service manager Janu Sarmana office tagi mayumda halakpada nongmai paiba mi anina magna halakpagi lambida nongmaina kaptuna hat kiba thawongbu yaningdaba phongduktuna ngasi MG Avenue da laiba State Bank of India gi office mamangda State Bank of India Officer Association North East Circle na sinduna laikidabagi photo da mai thanduna minute ani 2 minute leptuna ikai khumnabot kre Lining Thau Sanamahi Temple Board na sinduna chahi khudingi pangthorak pagum ahing khongbal ufong yumpham da mera nongma panbagi thoram miyamgi oiba lining khongchat amaga loinana pangthokre thoram asida Lining Thau Sanamahi Temple Board ki Vice President Vidyapati Senjamna luchingduna miyamgi khongchat ama khwairaman kaithelgi akoibada chatkre tungda ahing khongbal da laktuna nat ki oiba thoram kaya su pangthokhe thoram asi karigidamak pangthoklibano haibagi matangda Lining Thau Sanamahi Temple Board ki member Dr. Lanchenba Mitaina phongdorakpada Lining Thau Sanamahi amasung ima laimarel sidabi anigi mafamda hairang lairang thinjaduna chahong ngahong naba amadi laibak mara tapna nungai yaifana pananaba thawni thoramasi pangthokpani haina phongrukhe lamdam masida misi mina toisan lagiba mapa mama masak khangjin nadaba masigi mathakta mama mapa masi masan masan khangnaraktaba saram chalakpa miyoibagi maman mangtharakpa se masibu karida kokadege haibasi akoina khanarakpa matamda mipum khudingmaki thamoida nungsi chanabagi machin manau oibagi madugumbi nungsibagi ihullado karigum Lining Thau na yakairabadi mayam punamakse nungsiba chanaba haibado oirakani haibasi gi wakhal miengda Lining Thau na mipum khudingmakpu thamoi nungda nungsiba machin manau masak khangbagi khoyum pungja do pibirasunu mayam punak puya kaibu oirasunu haidana chatpa khongchatni Manipur gi miyamna pangal thokpa ngamdriba se British ki loilam lengak makhada leibadagi ni haiba wahi asinani haina Salai Holdings Private Limited ki chairman Narengwam Samarjit na haikre wapamasi naha nong kanglei lining liklam NKLL na sinduna marirak suba nongda lairen pakhang bagi kanglada pangthokpa firal chingkhatpagi thoramda mangna phungdukhibani thoramadu NKLL gi founder Kiran Kumar Mayanglambam amadi Neroka gi president Thangjam Aruna Chingbana miyokya na sarukya ke Nat ki oiba jagoi isai amadi thang tagi thoram kayaga loinana pangthokkiba thoramadu Samarjita makhatana Manipur gi miyamna thauna fudokpa ngamdriba asigi maram khangminaba changi Manipur asi kaidongaidasu British ki loilam sasan gi makhada leiramde hiram sida khangbiningba leirabasu laktuna tanabiraba yagani sayamagi manungda salaina miyamgi apamba thunganba ngamgani haike Citizen amoy oina hingba matamda akoi kaisu kaide tawpatabo koina khangadabade we should be together with the citizen of India under the framework of Indian Constitution, but by knowing the fact that what is our strength and what is our weakness. Aikoi gi asonba amade akanbado aikoi ngasi pawbada madu kanana puthokpa ngamkhrabage madu puthokna bai langna langjindo karai da muthatle aikoi se we are colonized by the British haiba waisina aikoi makhata no wa hangnana bage aikoi ever right pikidabane I appeal to all the peoples, to all my beloved brothers and sisters of Kanglei Park that we never ever been colonized by the British. Meragi nongma panba mera chauren hobagi thoram imalai sem inat loisang amadi nongpok chingu thong semgat sagatpa apun malubna thaupu oiduna thalo sipi lok seloi nongmai chingi panthau sanglen laipungda harau thongni irat pangthokre harau thongni thoram aduda nat ki oiba lining laison kaya marum sakson khe Haukiba October nipan ingthokaba numit ki ayupung 13 minute kolom tabada Chani Kuntramapal Suba Battalion gi area of operation na konba mafam amada thokiba laibak thiba thodok amada UNLF MPA gi yauloi ani second lieutenant Wanglen Sana amasung Sergeant Liphaba laikidre hari UNLF ki Department of Publicity gi Director M Sakhen gi cherol amana athoba anina manung matam chadana laikidaba sida ngasi UNLF amadi MPF ki CSQ GSQ Unique Battalion Kudingmakta awang bathakta ikai khumnaba utuna awaba phongdokpaga loinana hongnabi matungina aroiba mathong mangam pangthokre
Second Lieutenant Wanglen Sana alias Sanjit Masagi Chahi Nifu Apokpa Lekidraba Giri Jiribam Modbung Dagini Mark in solution Anida BMT Pangduna August Kunitoy in solution Anida MPA gi Taramapal Super Betsta Yaul Lanmi Amo in a Wasak Loke Mark Iluina bi Amadi Angang Ani Lehori Sergeant Namarakpam Lipaba alias Mahendra Chahi Kunipan Apokpa and Amushana Kundrapam Awang Lekai Dagini Mark in solution Ani Nipan gi September Tara Mangada MPA gi Kuntramari Super Betski Basic Military Training Loiduna Wasak Loke Athauba Wanglen Sana Amadi Lipaba Anina Laibak Tiba Thaudokta Laikidabasi UNLF Amadi MPA gi Oina Achobo Mangjab Amani Makoi Anina Laibak Miam gi Ningtam Lan gi Damak Lauramba Thaudang Amadi Makoina Pangthok Lamba Pidam Napham Oiba Thabak Sing Aduna Aikoi Pumna Makna Matam Chupaki Oina Ningsing Duna Lehoragani Athauba Ania Sina Laikidabasida Makoi gi Imung Manungna Thengna Horiba Kudong Sadaba Amadi Mayokna Horiba Awaba Kudingmakta UNLF Amadi MPA na Thamoi Sengna Saruk Yare Athauba Ani gi Thawai Yaudaba Haksangna Manipur Imagi Tampakta Ingna Chikna Yataba Oirashanu Haike Manipur Pollution Control Board na Imphal Manungi Tongan ba mafam singda nungsit sengba sengdabagi changyeng tawbada natana noise pollution gi changyeng tawbada Imphal gi akoibada nungsit sengdabagi amadi ka hena noise pollution thokpa thengnare Maramaduna sahi tara manga helaba tongan ba makhal gi gari sing chen ba thingjile Miyamna matam helaba gari sing leibiganu Motor Vehicle Department na su tongan ba gari sing da permit piba matamda mari leinaba department singa tanaraga permit piu haina Pollution Control Board ki Chairman MLA Radakishore na ngase paumi singa unabada phongdu khre magna makata na phongdu khibada ngasidagi hauna pangthogadoriba panthoibi ima amade Hindu lining satpa singi Durga Puja amade Diwali ga mari leinana Miyamna laigi thorom khaki oina bambula thabiu loudspeaker sijinariba singna loudspeaker sijinaba matamda sound limiters haptuna sijinabiu karigumba sound service tawriba singna Hariba sound limitator sijinadrabade angi oiba thabak lokhalagani amade thoram pangthokpa matamda mari leinaba DC singi permit su lobiu Pollution Control Board na District Singi SP amadi mari leinaba DC singda aiba che thaduna khangan khre Pollution Control Board na paikhalakliba thabakase Haujik Manipur da aing asagi khal kairakpada natana miyoibagi haksangda akaiba kaya pirakpa asi kananabagi pandamda khongthang asi lokhalakpani Manipur da leiriba tongan ba club maira paibi amade tongan ba sinphamda leiba miyoi singna mateng pangbiu haina phongdorakhe Municipal level hai se na kong sida amot pasanga su na ton da sanga su defense to bungam control to bungam se municipal level masing ngam da pot changa ga di municipal level wange danger oire haiduna koina pudong tiren lokthok se si maram masina koina masidi hauchimar all section da koi miam changdana koi Manipur kan ba first of all koi environment kan ba fresh water oiba pollution free oiba aikoi environment ama yan han lei ba besi mo aikoi lengdra ba koi gi yan han ba priority 1 oi Malemgi oina inga sagi phibamda honglokliba kaya si thengnabada miyamna turel maru horokpham singda uwa leftana thajin batangai fade haina speaker Y Kemsa na ngase poire ithiba lupki kuntaruk suba mapok kumon thoramda haikre ngase Imphal district ki kongbu maru da pangthokpa thoramadu magna makata na haikibada mausagi phibam ngak senbada ekoi kudingmakki chawraba thodang lei haike Nura hai na uwa thana ba haibiri but Nura hai si aikoi lamdam sida posu Nura hai bu usi maming amuk tadari but masi aidi makhoi research work hai batai kari u le mi kholami maduna kari kani hai na thijalubudagi phangbani aduna masi lamdam sida leidiba indigenous plants singsi thabaga luina na asi global warming up laiba si kokpada achobu mateng pangani hai bi thajabale Thauramasiga mari leinana kongba turel gi horokphamda u chara kya thake ngasigi thauramadu pelgi president RK Tonsai IMC gi corporator TS Bankim Chandra Directorate of Environment ki director Dr. Y Nabasandra amade PWD building gi chief engineer N Norena maroiba mersingona saruk yakhe pil gi hanagi vice president Ayam Mairabana phongdurakpada pil na maitai nat ki oiba lining lichat Potlam Pochak kaya yokhatnaba changsilakliba thorang singi sarukam oina maitai gi laifam sing amadi turel maru singda yellow pambi sing thaba amadi yokhatpagi chatharakpa asi afaba khongthangni haike ngasi Thangmaban Fishery Gate leiba Thangmaban Youth Social Reformation and Development Committee na sinduna Nifum doirak suba ima panthobi irathawni ga mari leinana nauna saba ima panthobi sanglen community hall Thangmaban Kendra gi MLA case joikishan na hongnabi matung ina miyam da khushina kre thoramaduda Thangmaban Youth Social Reformation and Development
Committee ki President S. Sarat, Ward number 1 ki Corporator Gaidon Kamai amadi Thangmoiban Jut Social Reformation and Development Committee ki Advisor and Ivoyaimana athoiba mitunglen sing oina saruk yake. Hauzi aten brand lojare. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Taret Foods के अनोबा प्रोडक्ट ओरिबा एखोई के इरम दमसी पोथोक यामना हाउबा क्वालिटी लाइन पुथोक चबा चगहाउ बुजिया मणिपुर के मफम खुदिमक्ता याहुन्नबगी पांदमदा स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट कौजरी मणिपुर के डिस्ट्रिक्ट सिंगदगी स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट ओइबिनिंग मियोय सिंगना पिजरिबा नंबर असिदा कॉल तौबिरउ Taret Foods redefining black rice. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Combined tutorials for CBSE, the largest CBSE tutorial center in Manipur. Admission opens for revision. Class 12 CBSE 3 months revision course. Class 9 and 10 CBSE 3 months revision course. Class starting from 8 October 2018. Van service, hostel available for boys and girls. Combined tutorials for CBSE. Saglobal Moirang Lerik Bachin, bus parking. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Lengsin Viraksi, Bless Manipur 2018. Lag lebo October ki tang tara taruk, tara taret, tara nipan. Dumidang wairam pung mari makai. Ibo yai masumang lila sanglen konung lampak Imphal. Manipur miyam gidamak amasung ana ayek sing gidamak isogi manay na pratna tawjagani. Thajabiu angak pathokadori. Break matung na memu taram nokchari. Makata pauda Bisnupur District ki Oinam Kendra ki manungda leiba Oinam Girls School ki fencing ki phibam Kendra ki MLA shu oiriba Manipur Pollution Control Board ki Chairman Elrada Kishona ngasi school asigi fencing nauna khana na bathaw packet pahukre ngasi ki tharamadu da school ki headmaster Oinam Sanatomba amadi construction committee ki me kya su sarukya ke Elrada Kishona haikibada nupi khaktagi oiba school asigi phibam hanadagi yamna fagatle fencing ki saruga safe hatabana mairoi singda thengnari ba kudung sadaba adu koknana ba nauna khana na ba hodabani haike Augri publication na puthokpa Haisnam Ranbir Mangang na iba luwang maru sidabagi taret tarang laipau haina mingthonba Sarengi Lairik ama All Manipur Working Journalist Union gi President oiriba ISTV gi Editor in Chief Brojendra Ningombana Phongkre Palace Compound laiba Government Dance College ta pangthokiba Lairik Phongbagi thoromaduda Manipur College Imphal gi retired Dr. L. Sarat Dam College of Arts Philosophy Department ki Head Dr. Khundongbam Gokul Chandra Susaruk yake Dr. Khundongbam Gokul Chandrana ngasi phongkiba lairik adugi maramda miyamda sugaina thamduna lairik masak take amjugi President Brojendra Ningombana ngasi phongiba lairik asida sijinariba lol singasi ayambana ariba matamgi lol ngaktana anamba oi asigumba lamdam asigi lol asi hojiki mirolna kaukhraba lol kaya amukka hanna ningsinghale isagi lol oirabasu honglokliba yawolda nongmagi kaukhiduna asigumba lol asi mangkigedra haibagi mipaiba thamke Asigumba ariba lol sing asi amukhana hingat hananaba naungna aiba singna irakpa lairik singda sijin haningbagi apamba phongdukhe Makuri nota puda sinaba laikse anuba writer simati ngasi maki apigi kunai sta ibasi lek khagra haina ai nungsa thipam pusai mamang na matamta apigi hizam anga hana igiramba apigi lairik maki kandu kai khambatu sharing Adu muda single pun nontak puda dengan si anuba mirul sida anuba writer sina amat I rakhi bana asim memang sida aku tamuran bina sim bapak jaga hak like kama masai tamuna hagira muda ini na akan ahi tanam ahul sina libir perwari hai na si demam puji tayung sen pokok tu maya adu wari sida sejauh bir se sina
macet ama lokap ha si bonda ga kita moran du wakul da kamai tu na la ing no asi ana pa mani Thobal District Mitei Maitai Inat Chawkhatlup Mai Loisangna Sapong Khibagi Ahanba Mapok Kumon Thoram ngasi Khangabok Part 2 Mai Lekai de Leiba Ima Imoinugi Sanglen da Pangthokre Thoram aduda BJP Manipur Pradesh ki Vice President Oiramba TS Jadumani Zilla Parishad Member KS Raj Mohan Pradhan Yauna Miyakana Sarugya ke TS Jadumani na Ina Jokhanaba Miyam Hauna Sangshiliba Ihawasi Mipung Khudingmakna Sonafam Thoi Haike Mitegi Mehrol the Gileklaba, Hadok Naba Yadraba, Life from Singi Manunda Ama Oiriba, Ima Haurima Sampubi, Kurumbagi Thoram Ngasi, Ayuk Angan Badagi Hauduna, Jingnung Kok the Pangto Kre, Thorama Aduda, Lambda Mastela Riba, Miam Amadi Universal Friendship Organization give you sing Yauna, Imagi Mufamda, Lay Sukatpana, Mapung Oiba Thoram Oike. Malengi mafam kayada pangtok na bagong Manipur dasu National Health Mission Directorate of Health Services samadi Indian Psychiatric Society Manipur State Branch na sinduna World Health Mental Day Rimski Jubilee Hall the pangtokre Young People and Mental Health in a Changing World haiba team the pangtoki batoromaduda Health Minister L. Jayanta Kumar State Mission Director and Bandana Health Services ki Director Dr. K. Razo Susarugya ke RIMS की प्रोफेसर डॉक्टर आर के लेनिन प्रोफेसर एल हेरामनी अमदे मणिपुर स्टेट मेंटल हेल्थ अथॉरिटी की सीईओ डॉक्टर एस मणिकांतना रिसोर्स पर्सन ओके अक्टोबर नि द पांगथोकी बा मैरोय सिंगी एसे कंपटीशन की मना मथुम सु येनथोके मिनिस्टर जयंत कुमारना खुनाय अमा इंग तपना मरा चेतना लेबा हाइबसिदा खुनाय दुदा लेरिबा मियोय सिंग अफब वाखलोल अमदि मसामौ फवताई मणिपुर गुम्बा स्टेट असिदा मेंटल हेल्थ की फिबम फगरहनबा मथौताई हाइके जासे मतंग दुरे लाले से मी खुदिम बकी लेबि स्टेटस से कमा दो एन्जॉय तोर कमा दो खंगा ग चतपन हाइ बसे बस तंगाइ फत मखल पोट ओरे पीसफुल लेबि मखल की हार्मोनी अमा पुरपंगम गदब समाज तान हाइ बसे ओनली व्हेन आई साज करी नो बस खोद कमाइन तो गदब द डूज एंड डोंट्स ऑफ एन इंडिविजुअल इन द सोसाइटी समाज हिंगी बे मी अमोय न सोशल बीइंग अमोय न आई समाज द कई लिसे चके दगे हाइ बसे बस खंगा दौने District Health Society Bisnupur Nasu World Mental Health Day ki thoram All Chief Medical Officer Bisnupur ki mini training ki hall da pangthokre thoram aduda Bisnupur Municipal Council ki Chairman El Maniyaima CMO Dr. N.G. Zenta Mental Health ki Nodal Officer Dr. L. Gyaneshwar Susarugya ke Rikhumai Tafo Women Society na Sinduna Chahi gi conference ka loina na cultural meet Rikhumai Tafo da pangthokre hagdopagi thoramda ADM Senapati KS Lalmani Khulgi Chief M Pukho Senior Specialist Public Health Senapati Dr. TS Barosu Sarukya ke thorongi sarukama oina folk song local stringi atho ehen tanake Bisnupur Police Commando ki OC V Lunthang Wi-Fi ki command makada ngasi combined team na sathakiba thiba homba ki thabakta drug lalonba mari WY tablet lising ani chamri ga kona na fare phagalaba mi ahum adudi MD Ansar Ali chai kulumdoi MD Rasim Khan chai kuntaruk amasung MD Waris Khan kawe makoi ahummak Bisnupur District Police ta sinakre Center for Mental Hygiene changangai uche konasu World Mental Health Day ki thoram pangthoke thoramaduda MP Rajya Sabha ke Bhavananda DSWO Imphal West ke Romesh Deputy Director Disability TS Dilip Kumar RIMS ke Professor Dr. S. Brozendra Center for Mental Hygiene ke Secretary Pisak Macha President Osamananda Susarugya ke MP Bhavananda na Malem na chakulakpagi matung ina ngasidi aikoi na tongan ba singnaba kaya thengnari mimanandraba singi damak aikoi na kathokpaga loinana punna sanminaduna makhoi gi yaifana ba mating pangsi hakchang phana na yektana leiraba kanda aningba apamba panthung adu yobang ngani haike अखोइना तौगदोरी बसे करिनो हाइबस अमुक हेना अखोइगी चाउरब दायित्व अमा लेब्रा नाइन खले फिजिकली ग मेंटली से हम दरकार ले आई फिजिकली नारगदी आई मेंटली से नारकनी अरे मेंटली नारगदी इवन आई फिजिकली नादबो तो मेंटली नारी हाइरिबने मीज नादी सुम हाइरम तो नारे सुम हाइरगदी मेंटली नारेन खलगदी फिजिकली से नारे अदुना फिजिकली मेंटली अखोइना हक्सांग से मेंटेन तौबा ngamna hona basi yamna mathok dang Family Welfare Department ki ANM amadi Female Health Worker chamanga henbagi tha taruk henbagi phangpham thokpa tolop lengak na pidabagi mayokta ngase Family Welfare Services Manipur State Employee Association Sinduna Association ki oiba mifam ama phamduna tongan ba warip kya lokre
Health Minister amadi Health Director da employees singi phangpham thokpa thagi tolop pibinaba haijarabasu ngasi fawba pidana leiba sina department asida thabak tawriba employees singda chawna khudong sadaba mayokna hale haina ngasi New Dambulen da leiba community hall da pangthokpa pawmi singa unaba amada association asigi member lam kholing kibgena phongdukre Magna Makatana Fundurakpada, Bharat Sarkarna North East State ki oina pirakpa selfam chada marfudra state na chada tara puthok laga employees singi tolop piduna lakpane North East State singidi tha khudingi employees singi tolop phangi Manipur lengakna tha sigi tang kuntra matoi fawbagi manungda phangpam thokpa tolop pitok trabade employees singna pen down strike tawutanatana department asigi thabak thoram khudimak lep lagani haina phongdukhe एकोई कॉन्ट्रैक्ट बेसिस नते एकोई एडहोक नते एकोई रेगुलर बेसिस दा तलब थातरिक निपन फंगलक त बाहे बेसी एकोई चही कया याम सफर तौरगा हिंगद्रा है बेसी एकोई ना हाइनिंग बनी दुकान दा फाव चेंग पुबसु मीन पीपिनिंग द्रे बाकी पिनिंग द्रे बैंक दा सुलोन लो बयाद्रे एकोई सिकरी सर्विस नो एकोई की सुनुगाई तब सी मी ओइबनिना फुंगदुक तब यादबनिना 31 अक्टोबर दगी दे एकोई पेन डाउन स्ट्राइक तौरगनी हाइदुना एकोई सिजाना खरे Sawongbung Sangit Samas ki yang manga suba mapok kumon ngasi pangthokre thoram aduda khrai kendragi MLA L Susindro Sawongbung Jila Parishad member I Rabisandra Manipur State Kala Academy ki secretary L Kisorjit amasung Sangit Samas ki president NG Iboton Susarukya ke Samas asigi lekhidraba alsingda ikai khunabut ke Kwa kachela habu marag irom lekai dagi kawa naurem lekai da mayum palakpi asem ongbi jingtham nirmalagi jingna ningai oiba misi yaningdaba phongdoktuna wakat nifam chatakre thaudo sigi langla langjin putoktuna mara leiba sing chairak piu haina dawi tawre Naharol Saita Premi Samiti Imphal Fiction and Poetry Club Manipur amasung Divine Life Club Langthabal na punna sinduna ani suba Manipuri Sereng Numit Thoram Langthabal Kunjame lekai de leiba community hall da pangthokre thoram aduda Revenue Minister Karam Sham Dr. Lamabam Kamal Literary Complex Construction Committee ki chairman Ningthaujam Tombira Susarukya ke Dr. Kamal gi mitamda leisu katuna ikai khumnaput ke Minister Karam Shamna Dr. Kamal Lamdamasigi Atangba Aiba Amane Magna Iramba Lyric Sing Aduki Matik Sing Thaningai Oina Ngasi Phauba Miyamna Sonari Haike Nainaraga Lamdamsigi Praja Singa Haiba Dr. Kamal gi Magul si Khangak Paga Loinana Dr. Kamal bu Nungsi Paga Loinana Magi Wakalonda Adi Punging se Phoning Bagi Wakalon Bugi Makada Aina complex maruina sajagibani Ingsolisgani taratarukta DPC pangtokhraba Manipur Rifles MR Melgi fall lagliba October kun phawagi manungda haidok trabade makhal makha kayagi khongjang sangshilagani haire Manipur Press Club ta pangtokpa pawgi mifam amada all Manipur DPC completed candidate of Manipur Rifles 2016 batch ki member KS ina khunbana Ingsolisgani taratarukta chap manana pangthok minakiba Manipur Police Male follower di fall Haidok Piraga Manipur Rifles kina Haidok Pidana Namsinduna Tambiba Karamba Thokshilno Atuba Matamda fall Haidok Piu Haidi Manipur government na thabak logba khudingmakta yaukiba candidate singbo Manipur government gi employee oinaba logbra natraga sahi bar oinaba simbiribra aduga loinana MR ga punna longina kiba Manipur police amadi flower na DPC haidokduna join tokre aduda MR na haidok pidadana namsin biduna Thambiriba karigino October ki tang 2018 hairiba tarik asigi manungda TPC asi haidok piu Manipur sarkarna thabak lawba khudimakta irang thogan birise masi manungda kari policy leibage masi gumba thabak se matungda amona thogan bigano National Ayush Mission State Ayush Society Manipur na sinduna lemna layang bagi kem ama District Hospital Tamenglong da pangthokre kem aduda mioi chani marfu humdoi hena layang baga loinana hidak laktak singsu lemna fangan ke Manipur State Legal Services Authority nasu World Mental Health ki thoram Nongmai Community Hall none Part 1 da pangthoke thoram aduda advocate kaisam dane and poktak chawba amasung church ki luchingba kya susarukya ke Economic Empowerment Unemployed Youth haiba wakalol da MLA Govindas Konthokjamna Narol Singda ok amadi Yenau macha sing yenthokpaga loinana mapuraba lekhidraba chahi nifugi makhada leibi mauna singda thagi pension yenthokre Ningthokongda leiba maki yumda pangthokiba thoram aduda an batangka ki oina
polling station nifu leibagi manungda polling station kunmathoidagi naha tara khangatuna ok amadi yenaw macha singgen thoke walawriba sing mathang manaw naina yengani hari sahi nifugi makhada leibi mapuroiba lekhidrabi nupi chama kunthra marida thagi lupa chahum gi pension khusinake Bisnupur District Block Congress Committee na Sinduna pangthokiba thoromaduda block ki president CS Ibotombe Bisnupur Mahila Congress ki president M Shama Ningthokong Municipal Council ki councillor singsu sarugya ke MLA Govindas Konthojamna suba nomba kalaba matamda mipal tangdana isa na hingjanaba gi pambai ama soidana lakani matamaduda saukhat palamdam ama soidana oiba ngamgani haike another 100 amag ko yen na ba huji akoi ready da akoi thamjabani akoi ye widow sing da pension yen base sarkar na pirak padi masing yam da ba adubu awa bata ba adugu malai bak thiba akoi ye widow sing isan sing masing yam lai basina akoi na makoi sida ngamjaba sarkar gumna sarkar hek tawbadi ngamjade akoi gi laijaba akoi mayam contribution tawna da haraga lupa chahum tha amada akoi pijabani All Manipur School Students Transporters Association Amadi Lifesaver Manipur State Blood Cell National Health Mission Amadi Department of Transfusion Medicine RIMS ka khusam naduna voluntary blood donation camp ama RIMS da pangthokre Thoramasi October 10 da pangthokadaba association gi ahum suba foundation day gi sarukam oina pangthokpani hairi Lining Laishon Phurup Kanglup Amadi Rajniti gi oiba khenaba wakhalol thadokuna Manipuri Kudingmakna Rajashree Baigasandra Thambiramba Kudol Singh ngasi amadi tungi mirol singi damak yokat minanabagi tangai fadaba lei haina hanagi Chief Minister Okram Ibobina phongdokle Rajashree Baigasandra Cultural Foundation Manipurna Uttar Pradesh ke Mathura district ki manung chanba Radha Kundada leiba Mira Manoranjan Dharmasala da pangthokliba Baigasandra gi chani kullak suba lekhidabagi ngasi nini suba numit ki thoramda Okram Ibobina wafamasi phongdokhibane ngasi ki thoramadu MP Dr. T Maine susarugya ke ayuki thoramda Gita Pravachan Jain Manipur Dance Academy ki artist na Git Govinda Solo numidang wairam gi matamda Rajashree Baigasandra and Manipur Culture haiba hiramda symposium amasu pangthoke Wari liba Sankritan Nupi Pala documentary film Ras Lila Utke o ibo binama khatana Manipurasi ngalingi matamdagi hauna kanagi sumika pondana ningthau panba maning tamba leibak ama oiduna lake British ki makutagi ning tamba phanglaba matung ingchol singama chamapal nifumapan phawba Manipurasi chahi anirom maning tamba leibak ama oina leramke layo khraba ipai pusingaduna thambiramba mamal yamlaba kudol chana lonchat kaya Manipur picture abasu pikna malemgi leibak kaya na masak khangi haike Amada Mari Lainaba Arts and Culture Department da Madugi Darkar Labor Budget se hapaga Kudakta sanction Taubiraga Masigi Boro Kunzegi property CID Lausalo Pai Kona Tung the Chu Masi Asauba Asset Amani Masi Asauba building ni Aduna Masi maintenance Tawakanda organization Amana Foundation Trust Waibayai Amana Tauba Wagani Ado Government gi Maman Naidraba Halamana Tambiramba Lanse akoi manghandaba loksal hoba phai haina ai sumai thamjari MP Dr. Mainana Baigasandra gi magun singthaduna loiba nairoi ningthawasina lengak rol jauna Manipur khunagi damakta tawiramba contribution singadu masak khangna tungi Manipur khunagi damakta masak thokna thamlambagi tangai fadaba lei haike Tani kun suba Sri Rajashree Baigasandra lekhidabagi ningsing thoramgi ngasi nini suba Thauram Navadip Dam da leba Sri Anu Mahaprabhu Mandir da pangthukre ngasigi thoramadu da Khetragaon Kendragi MLA and Indrajit Hanagi MLA Dr. K.S. Loken Sri Anu Mahaprabhu Sevayat Samiti gi member K. Saiza amadi atai myu kya susarukya ke Dr. K.S. Loken na Rajashree Baigasandra gi thoramasi hena pangthokna ba honabada maki maikaidagi angamba mateng pangani haike MLA and Indrajit na Rajashree Baigasandra gi thoramasi hena mapung phaba ama ohenaba government ki maikaidagi su tawba yaba sing tawnanaba honabada mari leinaba singa tanaduna honagani miyamgi irujafam oiriba Ganga Ghat ki phibamasi maki maikaidagi matamga chunaba mongda semgatnaba honaragani haike RC Film Production banner gi makhada putokpa Manipur feature film nang kanano ngasi Gem Hall da premiere show utkre thauramadu da film member amadi social worker R.K. Romeo RC Film Production gi co-producer P. Prameshwarina sarugya ke Manipur film gi lamda Saknai Rabi Hemabatina
Mami samlakpadongna uriba Manipuri film gi phibam masida artist ama oina wakhalda nungaitaba kaya fawi asigumba phibam masida Manipuri film bu hinganna ba honabada aikoi pumna maki thodang mathautai haike ISTV network ki second leba sub operator ama oriba II cable ase sendok samjin khara tawgadabana ngasi numidang waramdagi numit nini miyamda network ase program sing yenganba ngamloi dori hari Lamlai Development Committee na Sinduna Achoibam Deven Kauba mi amagi thoksil makada nungoi me lekaida sanabung ama samjin ba hokre Development Committee gi secretary Haikruzam Itona sanabung asi sangwatpagi damak thagat pa phongdorakle Hauji sanabagi pau lobirase ngasi sanabagi pauda Major Maibam Tamara Singh Lamsang Lamjel imagi damak October 13 da pangthuklagani Maibam Tamara Singh Memorial Lamsang Lamjel gi convener Dr. T.S. Andramani na paumisingda Lamjel asi nimida sigi ayu pung 8 dagi Maibam Lokpaching dagi Salai Holdings ki chairman N Samarjit na lamthagani lamthung bhamna wangkhai ningthem pukri mapal da oigani Trust na UNESCO Club Manipur ga khusamna duna pangthokpa Lamjel asigi makok tabada lupa lising manga gi mana pigani haike lamsang lamjen ase khoina thagani aduga hairiba kenosi maibam lokpasing dagi tharaba pung mapan chapchana tharaba matungda khoina khoigi ultrasound ta na chenbiraga khoigi maibya tamra singi mitam leriba khoigi Sri Maharaja Garbani Was Memorial Club asida lamthungpham oigani Jiribam Higher Secondary School gi playground as a Thariba Nipan Suba Mazarun Bibi Memorial Football Tournament ki ngasisana kiba Manipur FC na NYC Fight All 2 bu goal mangas no da maitiba pikre hayeng CFC amadi Mokamlung FC ga sanagani Nifum doi Suba Manipur State Senior amasung Kuntra Suba Sub Junior Kho Championship Salungpham Youth Sporting and Cultural Association na Manipur Amateur Kho Association gi miyeng makhada ngasidagi Salungpham Public Ground da hokre Sub Junior Kanglupta nupi gi team taret yauna punna team 18 na saruk yare ngasi sanakiba Sub Junior gi Kanglupta ASKKA awang sekmaina SSGIRCS pagantabibu point kun 18 da Aniswa Maths da PYDC Khangabokna SYVA atok pambu 13 ke Srinagar da pangthokiba marirak suba Asian Panak Slat Championship da gold medal lor khaba Huidrom Vision Lamlai Kendra Development Committee na Lamlai Kethil da harautam na okre lakadoriba December da Singapore da pangthogadoriba World Championship da sarkyana ba khalak labasu sel leitabana chaloi dabagi phibam da leibase miyam punna mateng pangnana ba hunaragani haide makata ba sanabagi pau bening thobjam dagi fangbigani Manipur gi Aswajit Senjam amadi Manipur gi Sarmi Nongmai Kapamna Sahi Tramri Makhagi Aita Championship Series Tennis Tournament ki nupa macha amadi nupi macha gi singles ki title lokre All India Tennis Association gi miang makhada Manipur Tennis Association na sinduna tha sigi tang Nepal dagi Lampenpat Officer Club ki tennis complex leba Deco Trap ta sathar ki ba championship asigi ngasi sana ki nupa macha gi singles ki aroiba match ta Manipur gi Aswajit Senjam na Assam gi Antarix Tamuli set ani sino taruk ama di taruk sino da maiti biduna title lokhibani nupi masagi sanakhiba aroiba match tasu Manipur gi Sarmi Nongmai Kapamna Assam gi Tanuskia Patar bu set ani sino tare taruk amadi taruk ani da maiti biduna title lokhre amaromda championship asigi nupi masagi doubles ki sanakhiba aroiba match ta Manipur gi Sarmi Nongmai Kapam amadi Assam gi Tanuskia Patar ki Jurana Manipur gi Agu Yumnam amadi Linda gi Jurabu set ani sino taruk ahum amadi taruk sino da maiti biduna title lokre nupa masagi doubles ki sanaki baruba mestana Assam gi Harisat Bora amadi Aman Gohen gi Jurana Manipur gi Aswaji Senjam amadi Assam gi Antarik Tamuli gi Jurabu set ani sino taruk ani amadi taruk ahum da maiti biduna title lokre Sathar ki championship asigi makong mathang taraba sanaroi singda thoram mapu singna medal trophy amadi certificate sing piduna pongning thagotki
160. Aswati Center. Ministry of Home Affairs की instruction की मतुंग इना सलीबा सही असी की अक्टूबर को माथोइदा पुलिस के मेमोरेशन डे थौरंग मरी लेना तोंगन तोंगन बा एक्टिविटी सिंह पांगथोकपगी सरुक अमा वइना था असी की तांग तारा मरी की अयुक पुंग तरेता पुलिस के मेमोरेशन डे मैराथन खुमल लंपाक्तगी MLA डायरेक्टर जनरल ऑफ पुलिस की IPS LM खौतेना खुमल लंपाक्तगी लमथारगनी हिरम मसीगी मतंगदा पाउमिसिंग उनोबगी थौरम अमा पांगथोखरे थौरम असिदा एथलेटिक एसोसिएशन ऑफ मणिपुर की प्रेसिडेंट L अजीत एसोसिएशन असिगी जनरल सेक्रेटरी इटो टोंगब्रम इम्फाल वेस्ट की एडिशनल SP LOS हेमंता अमदी इम्फाल वेस्ट की एडिशनल SP ट्रैफिक TH शंकर देवसु सरुक याखी ऑल मणिपुर स्पोर्ट्स एसोसिएशन की ऑफिस पांगथोखिबा पाउमिसिंग उनोबगी थौरम मदुदा इम्फाल वेस्ट की एडिशनल SP LOS हेमंताना फोंगदोखिबदा पांगथोकतोरिबा मैराथन रेस असी थोइदोग हेंदोंगना पुलिस सर्विसदा मसागी मथौदा कथोकपगा लोइनाना थबक तौखिबसिंगबु इकाई खुमनबु उत्पा अमदी मखोइगी थौना लिंगजेन सिंगबु मिपुम तिंगना खंगनबा पांदमदा पांगथोकपनि हाइखि मैराथन रेस असिगी अहानबा पोजिशन दा लुपा लिसिंग कुनमंगा अनिसुबा पोजिशन दा लुपा लिसिंग कुनमदी अहुमसु पोजिशन दा लुपा लिसिंग 15 गा लोइनाना मरिसुबा पोजिशन दगी 15 सुबा पोजिशन फावबदा लुपा लिसिंग अनि कंसोलेशन ओइना सेलगी मना पीगनी सरुक यागदबा लमजेल लोइसिंगना थासी तांग तरामरी की अयु पुंग तरेता खुमल लंपक मेन स्टेडियम दा लाक्तुना CS नंबर अमदी टी-शर्ट सिंग लौगदबनी हाइरी लमजेल नसी खुमल लंपक मेन स्टेडियम दगी लमथारगा सेकोन थुंबुथोंग फावरगा कैसामथोंग तारगा वहेंबम लेकाई खुयाथोंग फावरगा नॉर्थ एवोसिदा लागलगा खुमल लंपक मेन स्टेडियम दा लमथुंगफम ओइगनी पांगथोकदोरिबा मैराथन रेस असिदा लमदम असिदा लेरिबा मिपुम खुदिंगमंगना सरुक याबिबुगा लोइनाना माइ पांगनाबा होनाबदा मणिपुर की प्रजा सेक्शन खुदिंगमंगना मटेंग पांगबियु हाइखि हाइरिबा मैराथन असि अखोगी लेगिद्रिबसिंग अखोगी थवाइ कथोकरबा अखोगी हाइजरगा अखोगी मार्टेसिंग अखोई डेडिकेट तौरगा मखोइबु निंगसिंगबोइना अखोइना सिंजबनी मसिदे अखोइना प्रजा मयाम अदिगे अखोगी एथलेटिक्सिंग थवाइ याबिबा अदिगे अखोई पुलिस की मैटरसिंग सिदा अखोइना श्रद्धांजलि तौजरीबा मसिगी प्रोग्राम असिदा अखोई ngasiगी मीडिया सिंगी अफमदा अखोई इम्फाल ईस्ट अमसुंग वेस्ट डिस्ट्रिक्ट पुलिस की महूत सिंजरगा अखोइना मसिगी मैराथन असि मपुंग फाबदा मतेंग पांगबियु अमदी यावबियु हाइबसि अखोई प्रेस की मीडिया की थोंगदा अखोई पाउजिंजरी YPC इसोक IGO ओइनाम YPA हिरानमई अमदी YMDO हाइरंगोइथोंग सथरिबा स्टेट लेवल सीनियर मेंस वॉलीबॉल टूर्नामेंट की सेमीफाइनल संख्रे ऑल मणिपुर वॉलीबॉल एसोसिएशन की मियंग मखादा यूथ प्रोग्रेसिव क्लब इसोक मखालेकाइना सिंदुना थासी की तांग मापनदगी टीम तरेना ग्रुपनी थोंगना खाइदोक्तुना क्लब असिगी ग्राउंड सथरिबा टूर्नामेंट असिगी ngasi सानकिबा अहानबा मैचता YPC इसोकना SDI टीम A इसोकपु सेट अहुम अमा अनिसुबा मैच की सानकिबदा YPA हिरानमईना माइकिया माइंग इम्फानबु सेट अहुम अमा अमदी अहुम सुबा मैच की सानकिबदा IGO ओइनामना SDI टीम B इसोकपु सेट अहुम सिनोदा माइटिबा पीखी मरी सुबा मैच की सानगदब टीम माइकिया माइंग इम्फाल लाक्तबदगी SDI टीम A इसोकना वॉक ओवर लौख्रे मंगा सुबा मैच की सानकिबदा YPC इसोकना YPA हिरानमईबु सेट अहुम अमा अमदी तरुक सुबा मैच की सानकिबदा YMDO हाइरंगोइ थोंगना IGO ओइनामबु सेट अहुम सिनोदा माइटिबु पीदुना सेमीफाइनल संखिबनी सथरिबा टूर्नामेंट असिगी अहानबा सेमीफाइनल मैचता YPC इसोक अमदी IGO ओइनामगा सानगनी अनिसुबा सेमीफाइनल मैचता YPA हिरानमई अमदी YMDO हाइरंगोइ थोंगा सानगनी एशियन बॉडी बिल्डिंग एंड फिजिक स्पोर्ट्स की मियंग मखादा बॉडी बिल्डर्स फेडरेशन ऑफ इंडिया न सिंधुना थासी की तांग मंगा की तरेट फावबा पुणे की बालावाडी महालुगेंदा पांगथोखिबा यांखैनिथोइ सुबा एशियन बॉडी बिल्डिंग एंड फिजिक्स स्पोर्ट्स चैंपियनशिप ता इंडिया की महूत सिंधुन सरुक यारुबा अमदी मिंगचत पुरखरबा इसेट असिगी बॉडी बिल्डर सिंग इम्फाल की इंटरनेशनल एयरपोर्ट थुंगमगा लोइनाना हराउक तयामना ओखरे
United Gym Manipurna India ki represent tawduna senior men's ki kg yankhai manga ki kaunglupta saruk yaduna bronze medal phanglakraba el neta United Gym Manipurna taramna opgi thormama naurem thong ipa thakoki sanglenda pangthokre bronze medal phanglakraba el netana United Gym Manipur ki coach Dhruvana pungning thogotpaga loinana makhata na su national amadi international ki competition singda sokthaban naidana honnaduna laibak asigi mingchat purungna honagadabani haiki international की थाक का सर्वसमन दाय मतम का सर्वोइसिंग असिला अतिपति अवाब कोई नरमदी आई कोई पैसा न सिक्का कोई मैनेजमेंट टाउन में सिक्का हाई पोस्टिंग अभी आई कोई लाइन में लेवा कोई बनी ना आई कोई कला नसु अमगी मतें पांगुदा या फिर तो कोई लोग मतें पांगुदा नदे Ya School Kangkhut amadi Gopal Dev Kangkhut Ya School Sathariba Tarahumdoi Subasi Minister Trophy gi joint winner oikhre Manipur Kang Association gi mieng makhada mamang thagi tang kunmari degi Kangkhut Taramathoi na group mari thongna khaidoktuna singthang larimbi kangchang bamdiar da satharakhiba sahi umpu mathaki Tarahumdoi Subasi Minister Trophy ngasi loisan khre ngasi sanakhiba roiba match ta Ya School Kangkhut amadi Gopal Dev Kangkhut Ya School Panjel taramari kaptuna sab manabadegi joint winner oikhibani Trophy asida Ya School Kangkhut ki PS Joy Sharmana best sekphayamadi man of the match ki mana takhre Gopal Dev Kangkhut Ya School gi sanaroi TS Lukhoina best lamthagi mana takhi Thakchare makhata pauda ngasi nomugi oiba engasagi pau Environment Directorate ki phangkiba ngasi oikiba inga samani nujugi pauda khwaidigi sakiba Celsius degree 38.62 Digi ingba Celsius degree tarani thoi dasmik marpu tarani thoi Nuksita yang wising menen gisang maximum da sada marpu tara truk dasmik yang khai mapal minimum da sada yang khai ni thoi dasmik ni putaret oikhi ngasi gi nom suki bagisang ama dasmik yang khai taruk millimeter ni Hauji aroi beda maroi bapau amukhana Manipur University ki irang amuk haukre department sing thonglon sin kre State asida sing ya wat palai ribasi kokhana balengak na state level committee amade district level coordination committee sengkre amade lining ki sanabi galoina na mera chawren hobogi thoram pangthokre Nasigo na di STV na piso pa matang solution jare miyang tabi riba sing babu kahana kurum jare.